Good morning. Ngasi ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯍꯥꯟꯕꯗ ꯅꯝꯕꯔ ꯀꯣ. ꯅꯝꯕꯔꯁꯦ ꯅꯝꯕꯔ 6 9 ꯂꯩꯔꯦ. ꯀꯂꯔꯗꯅ ꯔꯦꯗ ꯀꯂꯔꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏꯀꯣ. ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯔꯦꯗꯀꯨꯝꯕ ꯑꯃ ꯁꯨꯝ ꯊꯥꯗꯧꯑꯣꯅ ꯍꯥꯏꯕꯗꯣꯀꯣ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯃꯆꯦꯠ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯞꯄ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯨꯝꯕꯁꯦꯀꯣ. ꯈꯥꯃꯦꯟꯁꯤꯟꯕ ꯔꯦꯗ ꯀꯂꯔ ꯀꯣ, ꯍꯥꯏꯗꯤ ꯑꯁꯪꯕ ꯅꯠꯇꯕ ꯔꯦꯗ ꯑꯦꯅꯤ ꯔꯦꯗ ꯀꯂꯔꯒꯤ ꯄꯣꯠ ꯑꯃ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯀꯣ. ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯕꯗꯨꯗ ꯍꯥꯏꯗꯤ ꯆꯥꯛꯇꯣ ꯃꯆꯨꯗꯣ ꯆꯦꯟꯖ ꯇꯧꯅꯕ ꯅꯠꯇꯦꯀꯣ, ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯁꯥꯏꯠ ꯑꯃꯗ ꯀꯩ ꯑꯃꯗ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯕ ꯌꯥꯏꯀꯣ, ꯆꯦꯟꯖꯦꯁ ꯄꯣꯔꯛꯀꯦꯅ ꯍꯥꯏꯔꯒꯗꯤꯀꯣ. ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯊꯥꯒꯠꯄ ꯈꯣꯠꯄ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯅꯠꯇꯦꯀꯣ ꯃꯤꯁꯤꯡꯁꯦ. ꯍꯥꯏꯗꯤ ꯁꯨꯝ ꯐꯣꯂꯣ ꯇꯧꯖꯔꯒ ꯅꯠꯇ꯭ꯔꯒ ꯑꯃꯅꯤ ꯑꯩꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯟꯁꯔꯁ ꯄꯤꯔꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯣꯏꯅ ꯁꯨꯝ ꯇꯧꯕꯗꯣ ꯊꯥꯖꯅ ꯇꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯑꯦ ꯈꯣꯠꯂꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯒꯨꯝꯕ ꯉꯥꯛꯇꯅꯦꯀꯣ. ꯑꯗꯨꯒ ꯄꯔꯁꯅꯦꯜ ꯅꯝꯕꯔ ꯀꯣ, ꯍꯥꯏꯗꯤ ꯄꯔꯁꯅꯦल ꯅꯝꯕꯔ, ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯇꯩ ꯑꯇꯩ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯃꯦꯁꯦꯖꯀꯨꯝꯕ ꯊꯥꯔꯛꯄꯗꯣ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯌꯥꯝ ꯁꯥꯡꯕꯗꯤ ꯍꯪꯉꯛꯀꯅꯣꯀꯣ. ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯌꯥꯝ ꯁꯥꯡꯕꯗꯤ ꯍꯪꯕꯤꯔꯛꯀꯅꯣ ꯍꯥꯏꯕ ꯑꯥꯊ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯁꯥꯡꯕ ꯀꯣꯏꯁꯟ ꯍꯥꯏꯗꯤ ꯄꯦꯖ ꯑꯃꯒꯨꯝꯕ ꯏꯔꯛꯄ ꯌꯥꯎꯋꯦꯀꯣ. ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯄꯥꯅꯕ ꯃꯇꯝꯁꯨ ꯐꯔꯛ ꯇꯥꯏ. ꯍꯥꯏꯗꯤ ꯃꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯊꯧ ꯑꯃꯃꯝꯅ ꯂꯣꯏ ꯄꯥꯅꯕꯅꯤꯅ ꯃꯦꯁꯦꯖ ꯅꯣꯡꯃꯗ ꯂꯥꯛꯏꯕ ꯃꯦꯁꯦꯖꯁꯦ ꯁꯨꯝ ꯌꯥꯝꯃꯦꯀꯣ. ꯌꯥꯝꯕꯗꯨꯅ ꯍꯥꯏꯗꯤ ꯂꯣꯏꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯜ ꯂꯩꯔꯒꯗꯤ ꯑꯩ ꯏꯁꯥꯒꯤ ꯊꯕꯛꯇꯤ ꯀꯔꯝ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯅꯤ. ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯅꯝꯕꯔ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ DM ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇ DM ꯇꯧ, ꯍꯥꯏꯗꯤ ꯑꯣꯟꯂꯤ ꯐꯣꯔ ꯀ꯭ꯔꯤꯁꯇꯜꯁꯀꯨꯝꯕ ꯀꯩꯀꯩ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄꯔꯁꯅꯦꯜ ꯀꯟꯁꯜꯇꯦꯁꯟꯒꯤꯗꯃꯛꯇꯅꯦꯀꯣ. ꯑꯗꯨ ꯍꯟꯕ ꯌꯥꯕꯗꯤ ꯑꯗꯨꯝ ꯐꯅꯌꯥꯝꯗꯤ ꯍꯜꯂꯦꯀꯣ. ꯍꯥꯏꯗꯤ ꯀꯩ ꯍꯪꯉꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯀ꯭ꯋꯥꯔꯤ ꯂꯩꯕ ꯃꯇꯝꯗ ꯐꯅꯌꯥꯝꯗꯤ ꯍꯟꯕꯅꯦ. ꯑꯗꯣ ꯀꯩ ꯍꯥꯏꯅꯤ, ꯃꯆꯥ ꯔꯤꯂꯦꯠ ꯑꯣꯏꯗꯕ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯌꯥꯝ ꯌꯥꯎꯋꯦꯀꯣ. ꯑꯗꯨꯗꯨꯅꯅꯦꯀꯣ, ꯍꯥꯏꯗꯤ ꯔꯤꯂꯦꯠ ꯑꯣꯏꯗꯕꯗꯨꯗꯤ ꯍꯥꯏꯗꯤ ꯑꯩꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦꯕ. ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦ. ꯑꯗꯨꯒ ꯑꯩꯒꯤ ꯑꯉꯥꯡ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯅꯁꯨ ꯃꯥꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦꯀꯣ. ꯍꯥꯏꯗꯤ ꯀꯣꯏꯁꯟꯗꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯔꯤꯂꯦꯠ ꯑꯣꯏꯔꯛꯇ꯭ꯔꯒꯗꯤ. ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯤꯁꯤꯃ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯀꯣ. ꯑꯗꯨꯗꯨꯃ ꯂꯩꯔꯦ. ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯑꯐꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ. ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯑꯗꯨꯃꯥꯏꯅꯀꯣ. ꯁꯤꯗꯒꯤ 3 ꯀꯥꯔꯠꯁ ꯈꯛꯇꯪ ꯂꯧꯊꯣꯛꯆꯔꯦꯀꯣ. 3 ꯀꯥꯔꯠꯁꯤꯗꯒꯤ ꯑꯃ ꯈꯟꯕꯤꯔꯁꯦ. ꯀꯥꯔꯠ ꯅꯝꯕꯔ 1, ꯀꯥꯔꯠ ꯅꯝꯕꯔ 2 ꯀꯣ, ꯑꯗꯨꯒ ꯂꯥꯁꯀꯤ ꯀꯥꯔꯠ ꯅꯝꯕꯔ 3 ꯀꯣ. ꯅꯣꯡꯃꯗꯨꯒꯤ ꯑꯦꯅꯔꯖꯤꯅꯤꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ. ꯁꯤꯗꯒꯤ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ. ꯀꯥꯔꯠ ꯅꯝꯕꯔ 1, ꯀꯥꯔꯠ ꯅꯝꯕर 2, एंड ꯀꯥꯔꯠ ꯅꯝꯕर 3 ꯀꯣ. ꯐꯔꯁ ꯀꯥꯔꯠꯁꯦ ꯀꯣ, ꯊꯥꯖꯕ ꯌꯥꯝ ꯊꯝꯃꯣ ꯍꯧꯖꯤꯛꯁꯦ. ꯊꯥꯖꯕ ꯊꯝꯃꯣ. ꯑꯩꯅ ꯆꯠꯇꯣꯔꯤꯕ, ꯑꯩ ꯉꯁꯤ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯦ ꯈꯜꯂꯒꯗꯤꯀꯣ, ꯐꯨꯜ ꯐꯦꯠ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯄꯤꯌꯣꯕ. ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯇꯣꯔꯤ ꯊꯕꯛꯁꯦ ꯑꯣꯏꯒꯅꯤꯀꯣ, ꯃꯥꯏ ꯄꯥꯛꯀꯅꯤꯀꯣ, ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯁ ꯂꯩꯒꯅꯤꯀꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅꯀꯣ. ꯅꯝꯕꯔ 2 ꯀꯣ. ꯅꯝꯕꯔ 2ꯁꯤꯅ ꯍꯥꯏꯗꯤ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯀꯣ. ꯉꯁꯤꯁꯦ ꯊꯕꯛꯁꯦ ꯁ꯭ꯇꯛ ꯇꯧꯔꯒꯒꯨꯝꯕ ꯂꯩꯕ ꯌꯥꯏ. ꯍꯥꯏꯗꯤ ꯂꯦꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯀꯩꯝ ꯈꯟꯒꯅꯣ. ꯍꯥꯏꯗꯤ ꯃꯥꯏꯅ ꯉꯁꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯑꯣꯏꯔꯛꯀꯅꯤꯀꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯣ. ꯍꯥꯏꯗꯤ ꯉꯁꯤ ꯁꯄꯣꯁ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯦ ꯈꯜꯂꯁꯦ. ꯉꯁꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ, ꯐ꯭ꯂꯣꯁꯤ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯑꯥꯊ꯭ꯔꯗꯤ ꯅꯠꯇꯦꯀꯣ. ꯐ꯭ꯂꯣꯁꯤ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯉꯁꯤ ꯆꯠꯂꯣ, ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯨꯆꯣ, ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯨꯆꯣ, ꯀꯩꯅꯣ ꯇꯧꯕ. ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯑꯀꯥꯟꯗ ꯃꯁꯥ ꯃꯊꯟꯇ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯌꯥꯖꯔꯛꯀꯅꯤ. ꯉꯁꯤ ꯑꯣꯏꯌꯣꯅ ꯇꯝꯃꯝꯃꯒꯗꯤ ꯉꯁꯤ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅꯀꯣ. ꯑꯗꯣ ꯅꯝꯕꯔ ꯀꯩꯅꯣꯁꯤꯅꯀꯣ, ꯁꯤꯗ ꯂꯥꯛꯏꯁꯦ ꯅꯝꯕꯔ 3ꯒꯤꯁꯤꯅꯀꯣ, ꯊꯧ ꯌꯥꯝꯒꯅꯤ, ꯊꯕꯛ ꯌꯥꯝꯒꯅꯤ ꯀꯣ. ꯍꯥꯏꯗꯤ ꯏꯊꯟꯗ ꯂꯣꯏꯅꯃꯛ ꯇꯧꯕ ꯑꯣꯏꯅ ꯇꯧꯋꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ. ꯁꯤꯗꯀꯣ, ꯁꯤꯗ ꯂꯥꯛꯏꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯒꯗꯤ ꯏꯊꯟꯗ ꯂꯣꯏꯅꯃꯛ ꯍꯣꯠꯅꯕ. ꯊꯕꯛꯁꯦ ꯇꯔꯥꯏ ꯑꯝꯇ ꯑꯣꯏꯕꯗꯣ ꯑꯣꯏꯗꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ. ꯍꯥꯏꯗꯤ ꯍꯣꯠꯅꯔꯒ ꯍꯥꯏꯇꯥꯔꯦ, ꯑꯩꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯪꯕꯗꯣ. ꯑꯗꯣ ꯍꯣꯠꯅꯕꯤꯌꯣ, ꯍꯣꯠꯅꯕ ꯂꯦꯞꯀꯅꯣ. ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦꯀꯣ. ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯋꯦꯗꯅ ꯍꯥꯏꯗꯤ ꯍꯣꯠꯅꯗ꯭ꯔꯒꯗꯤ keno tawdado isana honajaraga isana phangba kangbudu ne basisina ko. Sisina akhoi ngasi gi oina card ki message leire ko. Ado timing so haipe haijaramage ko. Pung 8 ga minute 38 ayuki ni ko sise. 8 ga minute 38 daina pung 2 ga minute 2 phawum leire. Adagi 3 ga minute 18 daina 3 ga minute 58 phawum leire ko sing dawaram gi ko. Nungdangi na 3 ga minute 58 dagina 8 ga minute 18 phawum leire. Do nungdang athing minute 13 ga minute 1 dagina nongalamdagi 3 ga minute 38 phawum leire ko.